successful ꯑꯣꯏꯅ ꯅꯝꯕ ꯌꯥꯎꯔꯛꯑꯦꯕ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯦꯋꯥꯔꯅꯦꯁꯁꯤꯁꯨ ꯑꯃꯅꯦꯕ ꯌꯥꯝ ꯁꯥꯊꯤꯅ ꯆꯦꯛꯁꯤꯟꯅ ꯅꯝꯈ꯭ꯔꯦ ꯍꯥꯏꯕ ꯃꯥꯒꯤ ꯗꯤꯕ꯭ꯌꯨꯇꯤ ꯔꯦꯠ ꯑꯣꯏꯔꯒꯁꯨ ꯀꯗꯥꯏꯗꯅꯣ ꯑꯐꯕ ꯌꯥꯝ ꯌꯥꯎꯔꯤꯑꯦꯕ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯃꯥꯒꯤ ꯁꯦꯃꯥꯇꯤꯛ ꯚꯦꯂꯨꯁꯤꯡꯁꯤ ꯀꯗꯥꯏꯗ ꯌꯦꯛꯑꯒꯦ ꯌꯥꯝ ꯊꯤꯕ ꯃꯇꯝꯗ ꯌꯥꯝ ꯐꯖ ꯐꯖꯅ ꯅꯝꯃꯛꯄꯅꯤꯅ ꯑꯀꯤꯕ ꯐꯥꯎꯔꯛꯑꯦ ꯑꯗꯒꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝꯅ ꯉꯁꯥꯏꯒꯤ ꯊ꯭ꯔꯤꯂꯔ ꯀꯩꯀꯩ ꯌꯥꯎꯕꯒꯤ ꯈꯔ ꯂꯧꯈꯠꯄꯅꯤꯅ ꯃꯅꯤꯄꯨꯔ ꯐꯤꯂꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯌꯟꯁ ꯀꯂꯥ ꯇꯧꯕ ꯃꯥꯏꯀꯩꯅ ꯑꯩꯈꯣꯏꯅ ꯊꯤꯌꯦꯇꯔ ꯇꯧꯕꯗꯗꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯊꯦꯡꯅꯔꯛꯈꯤꯕ ꯀꯂꯥ ꯇꯧꯕ ꯍꯥꯏꯕꯁꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯃꯟ ꯄꯤꯄꯜꯁꯤꯡꯗꯒꯤ ꯃꯥꯡ ꯊꯥꯔꯒ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯀꯃꯟ ꯄꯤꯄꯜꯅ ꯄꯥꯝꯕꯗꯣ ꯑꯗꯨ ꯄꯤꯖꯔ ꯁꯨꯝ ꯆꯠ ꯂꯩꯔꯕꯅꯦ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯁꯦ ꯀꯌꯥꯝ ꯁꯥꯡꯅ ꯆꯠꯈꯤꯗꯧꯔꯤꯒꯦ ꯍꯥꯏꯕꯕꯨ ꯁꯨꯝ ꯈꯜꯂꯛꯄꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯁꯕꯖꯦꯛ ꯑꯗꯨꯝ ꯄꯪꯇꯧ ꯇꯧꯕ ꯌꯥꯝ ꯈꯟꯖꯜꯂꯨꯔꯕ ꯌꯥꯝ ꯎꯁꯜꯂꯨꯔꯕ ꯐꯤꯂꯝ ꯇꯧꯕ ꯄꯪꯀꯤꯗ ꯀꯤꯔꯛꯑꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯣꯏꯕꯗꯣ ꯗꯥꯏꯔꯦꯛꯇꯔ ꯊꯣꯏꯕꯗꯣ ꯃꯥ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯅꯤꯉꯣ ꯑꯩ ꯀꯔꯤ ꯐꯤꯂꯝ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯉꯩ ꯏꯍꯥꯟ ꯍꯥꯟꯅ ꯀꯣꯂꯝꯊꯛꯀ ꯀꯣꯔꯧ ꯃꯥꯟꯕꯒ ꯄꯨꯂꯞ ꯅꯝꯈꯤꯕꯗꯣ ꯑꯗꯣ ꯑꯩ ꯄꯨꯟꯁꯤꯗꯣ ꯄꯥꯝꯃꯛꯑꯦ ꯍꯧꯖꯤꯛꯁꯤꯅ ꯁꯨꯝ ꯆꯪꯁꯤꯜꯂꯨꯔꯒ ꯄꯪꯀꯤꯗ ꯀꯤꯔꯛꯑꯦ ꯑꯗꯨꯗꯨꯅ ꯅꯪ ꯄꯪꯇꯧꯗ ꯇꯧꯍꯧꯔꯣ ꯑꯗꯣ ꯈꯔ ꯂꯩꯔꯗꯤ ꯅꯪ ꯅꯁꯥꯒꯤ ꯊꯥꯛ ꯑꯃꯈꯛ ꯂꯥꯛꯑꯅꯤ ꯑꯗꯩꯗꯤ ꯑꯩꯅ ꯁꯤ ꯇꯧꯔꯒ ꯀꯔꯤ ꯁꯤ ꯇꯧꯔꯒ ꯀꯔꯤ ꯄꯥꯈꯠꯂꯒ ꯄꯪꯀꯤꯗ ꯀꯤꯔꯛꯈ꯭ꯔꯅꯤ ꯑꯗꯨꯅ ꯄꯪꯇꯧꯗ ꯇꯧꯍꯧꯔꯣ ꯀꯥꯟꯗ ꯑꯩꯈꯣꯏ ꯊꯣꯏꯕꯗꯗꯤ ꯍꯥꯏꯌꯦ ꯑꯩꯅ ꯑꯗꯣ ꯍꯧꯖꯤꯛ ꯄꯪꯇꯧ ꯇꯧꯍꯧꯔꯣ ꯇꯧꯕꯗꯨꯕꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯃꯔꯣꯝ ꯆꯠꯈ꯭ꯔꯦ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯀꯤ ꯀꯜꯆꯔ ꯑꯃꯈꯛ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯀꯟꯅ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗ ꯑꯩ ꯁꯨꯝ ꯈꯜꯂꯦꯕ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯁꯤ ꯌꯥꯎꯁꯪꯅ ꯇꯧ ꯁ꯭ꯄꯣꯔꯠꯁꯂꯣꯝꯗ ꯂꯣꯏ ꯃꯥꯏ ꯑꯣꯟꯁꯤꯜꯂꯕ ꯃꯇꯝꯗ ꯑꯦꯜꯕꯝꯁꯤꯡꯗ ꯑꯕꯦꯔ ꯇꯩꯅꯕꯒꯤ ꯀꯜꯆꯔ ꯑꯃ ꯌꯥꯝ ꯁꯥꯊꯤꯕ ꯑꯦꯜꯕꯝꯁꯦ ꯂꯥꯛꯈꯤꯕ ꯑꯗꯨꯗꯨꯅ ꯁꯥꯇ꯭ꯔꯒꯤ ꯁꯪꯁꯊꯥꯟ ꯀꯔꯤ ꯃꯌꯥꯝꯗꯨꯅ ꯁ꯭ꯄꯣꯔꯠꯁꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯅꯗꯤ ꯑꯕꯦꯔꯒꯤ ꯀꯩꯅꯣꯗꯣ ꯑꯣꯟꯊꯈꯤꯗꯕ ꯍꯧꯖꯤꯛꯁꯨ ꯑꯕꯦꯔꯒꯤ ꯀꯜꯆꯔ ꯐꯖꯅ ꯂꯩꯈ꯭ꯔꯦꯕ ꯃꯔꯛꯈꯔ ꯃꯨꯠ ꯎꯔꯦꯟꯗ ꯂꯩꯈꯤꯕꯅꯦꯕ ꯑꯩꯗꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯎꯁꯪ ꯍꯦꯛ ꯂꯥꯛꯑꯗꯤ ꯑꯕꯦꯔꯒꯤ ꯂꯣꯏ ꯄꯨꯊꯣꯔꯛꯑꯅꯤ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯦ ꯀꯗꯥꯏꯗ ꯆꯤꯡꯉꯤꯒꯦ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯁꯥꯔꯀꯜꯁꯤꯒ ꯁꯣꯁꯥꯏꯇꯤꯒ ꯇꯣꯉꯥꯟ ꯆꯠꯅꯔꯛꯂꯒꯁꯨ ꯈꯜꯂꯛꯄ ꯌꯥꯎꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯝ ꯁꯥꯡꯉꯦ ꯁꯟꯖꯤꯠꯀꯤ ꯐꯤꯂꯝꯁꯦ ꯑꯐꯕ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯐꯤꯂꯝ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯋꯤꯁ ꯄꯤꯖꯔꯤ Fazaba lariba siki saliba adak lariba di saya manisda saliba kian siki mataso tausina yang leisna tapi yana mga film ke benar kata malahi mga sejumpa story dari sini hisajida dari sini film sini kasih semua lagi dari sini terus kena hai mungkin harus seperti itu terus ini kasa Dayananda sama Pitau dia Zelis yang Prem Sama Semu pula kita Halapa LS Rabi Bablu Yai Parwan Sanathoy Premjit Yohemba Singhai Susma Ketri Zelina Elina Amom Kisan Singhamo Yesna Winam Heli Mesnam Diamond Kasim lagi terus yang yami juga super talented ternyata yang rumba yang iksa sehingga terjadi hijaunya yang nahisina masih yang tiga mereka sesuai dengan ki mampunya dengan pamba ada dengan heli yang masih sesuai dengan ki itu film ini untuk terjadi juga film masih single esensial di pasarnya juga lyrics dalam rumah khusus yang kan dalam lagi juga music dipsinam hazakraya story mari isbela balabi mana juga yang suki dalam produk makeup nabi maibam juga kasuda bisos juga film segi yang oleh segi choreographer Liu Yunam director fotografi sinematografi juga social sikap juga paling itosa post production manang films film segi editor mulai director makanya masih kita masih mengenai sena actor itu saja
ꯂꯩꯈꯠꯄꯤꯔꯛꯀꯅꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯊꯝꯖꯔꯤ. ꯃꯉꯥꯡ ꯐꯤꯂꯝ ꯕꯦꯅꯔꯒꯤ ꯃꯈꯥꯗ ꯍꯦꯃꯥꯕꯇꯤꯅ ꯄꯨꯊꯣꯛꯄꯤꯕ ꯀꯅꯥꯅ ꯍꯦꯜꯂꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯌꯥꯏꯐ ꯊꯧꯔꯝ ꯑꯁꯤꯗ ꯂꯥꯏꯖ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯐꯤꯂꯝ ꯐꯣꯔꯝꯒꯤ ꯆꯤꯌꯔꯃꯦꯟ ꯑꯩꯒꯤ ꯏꯅꯥꯎ ꯑꯖꯤꯠ ꯕꯥꯕꯨ, ꯃꯅꯤꯄꯨꯔꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯐꯤꯂꯝ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ ꯏꯅꯥꯎ ꯄ꯭ꯔꯇꯥꯞ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯆꯔꯤ. ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯁꯨ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯆꯔꯤ. ꯍꯧꯖꯤꯛ ꯌꯥꯝ ꯂꯨꯕ ꯇꯥꯟꯖꯥ ꯑꯃꯈꯛ ꯑꯣꯏ. ꯃꯁꯤ ꯀ꯭ꯂꯣꯖ ꯗꯣꯔꯗ ꯈꯟꯅꯕ ꯌꯥꯕꯅꯤ. ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝꯁꯦ ꯀꯔꯤ ꯁ꯭ꯇꯦꯇꯁꯇ ꯂꯩ, ꯀꯔꯤ ꯀꯟꯗꯤꯁꯟꯗ ꯂꯩ. ꯑꯩꯈꯣꯏ ꯄꯪꯍꯥ ꯍꯔꯥꯎꯕ ꯄꯪꯇꯧ ꯇꯧꯕ ꯌꯥꯗꯕ ꯃꯇꯝ ꯑꯃꯅꯤ. ꯉꯁꯤꯗꯒꯤ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯐꯤꯂꯝꯁꯤ ꯈꯔ ꯀꯥꯞꯄ ꯍꯧꯔꯝꯃꯦ. ꯑꯩꯈꯣꯏ ꯌꯥꯝ ꯍꯔꯥꯎꯖꯩ. ꯍꯧꯖꯤꯛ ꯄꯨꯊꯣꯛꯏꯕ ꯐꯤꯂꯝꯁꯦ ꯃꯅꯤꯄꯨꯔꯗ ꯁꯤꯅꯦꯃꯥ ꯍꯣꯜ ꯂꯩꯇꯦ, ꯃꯌꯥꯝ ꯈꯪꯕꯤꯔꯦ. ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯎꯠꯇꯧꯔꯤꯁꯦ? ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯑꯩꯈꯣꯏꯗꯤ ꯐꯤꯂꯝ ꯌꯥꯎꯔꯝꯅꯤꯗꯣ ꯑꯗꯨꯅꯤꯅ ꯄꯪꯆꯥꯎ ꯆꯥꯎꯕ ꯄꯥꯝꯖꯗꯦ. ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯕ꯭ꯔꯍ꯭ꯃꯥꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯦ, ꯃꯌꯥꯝꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯦꯅ ꯍꯧꯖꯤꯛ ꯐꯤꯂꯝ ꯀꯥꯞꯄ ꯑꯃꯨꯛ ꯊꯤꯡꯈ꯭ꯔꯦ. ꯑꯣꯏꯅꯥꯝ ꯁꯣꯃꯨꯡꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦ, ꯃꯆꯥ ꯁꯣꯁꯇꯤ ꯑꯃꯒꯤ ꯐꯤꯂꯝ ꯀꯥꯞꯄꯤ. ꯍꯔꯥꯎꯋꯦ ꯑꯩꯈꯣꯏꯁꯦ. ꯍꯥꯟꯅ ꯐꯤꯂꯝꯗꯣ ꯍꯜꯂꯛꯀꯗꯧꯔ ꯃꯥꯜꯂꯦꯅ ꯈꯟꯖꯩ. ꯑꯗꯨꯒ ꯑꯃꯨꯛ ꯊꯤꯡꯈ꯭ꯔꯦ. ꯍꯧꯖꯤꯛ ꯐꯤꯂꯝ ꯀꯗꯥꯏ ꯀꯥꯞꯄꯤꯒꯦ ꯃꯌꯥꯝ ꯈꯪꯕꯤꯕ꯭ꯔꯥ? ꯌꯥꯏꯐ ꯊꯧꯔꯝꯗꯤ ꯅꯣꯡꯃꯗ ꯑꯩ ꯍꯧꯖꯤꯛ ꯐꯤꯂꯝ ꯂꯥꯛꯆꯅꯤꯡꯕ ꯄꯣꯏꯟꯗꯤ ꯐꯤꯂꯝꯒꯤ ꯃꯔꯥꯏꯕꯛꯁꯦ, ꯐꯤꯂꯝꯁꯤ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯤꯕ ꯐꯤꯂꯝꯁꯤ ꯃꯌꯥꯝꯅ ꯄꯪꯅꯝꯗ ꯅꯝꯕꯅꯤ. ꯀꯗꯥꯏꯗ ꯀꯥꯞꯇꯣꯔꯤꯅꯣ, ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯅꯣ ꯑꯁꯤ ꯈꯟꯊꯕ ꯑꯃꯈꯛ ꯑꯣꯏꯌꯦ. ꯑꯩꯈꯣꯏꯗ ꯐꯤꯂꯝ ꯊꯤꯡꯉꯛꯏꯁꯤ ꯀꯅꯥꯅ ꯊꯤꯡꯉꯛꯏꯅꯣ? ꯑꯩꯈꯣꯏꯒꯤ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯗ ꯊꯤꯡꯉꯛꯏꯁꯤ ꯀꯅꯥꯅꯅꯣ? ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯊꯤꯡꯉꯛꯏꯁꯤ ꯀꯅꯥꯅꯅꯣ? ꯍꯧꯖꯤꯛ ꯁꯪꯒꯣꯏ ꯂꯨꯀꯣꯏꯗ, ꯁꯨꯃꯥꯡ ꯊꯦꯂꯣꯡꯗ ꯏꯁꯩ ꯁꯛꯄ ꯇꯥꯕꯤꯕ꯭ꯔꯣ? ꯊꯤꯡꯈ꯭ꯔꯦ ꯂꯣꯏꯅ. ꯀꯅꯥꯅ ꯊꯤꯡꯉꯤꯅꯣ? ꯌꯥꯝ ꯂꯨꯏ. ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯗꯁꯤꯗ, ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯏꯟꯖꯦꯛ ꯑꯃꯈꯛ ꯇꯧꯈ꯭ꯔꯦ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ. ꯃꯌꯥꯝ ꯈꯪꯕꯤꯔꯝꯃꯣꯏ. ꯔꯣ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ, ꯔꯤꯁꯥꯔꯁ ꯑꯦꯟड ꯑꯦꯅꯥꯂꯥꯏꯁꯤꯁ ꯋꯤꯡ ꯑꯃ ꯂꯩ. ꯃꯁꯤꯒꯤ ꯊ꯭ꯔꯨꯗꯒꯤ ꯌꯥꯝ ꯅꯥꯀꯣꯏꯅꯅ ꯆꯪꯉꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯪꯊꯤꯡꯗ ꯊꯤꯡꯅꯍꯟꯕꯅꯦꯕ. ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯂꯥꯛꯑꯒ ꯅꯣꯏ ꯗ꯭ꯔꯃꯥ ꯇꯧꯕ ꯌꯥꯔꯣꯏ, ꯐꯤꯂꯝ ꯇꯧꯕ ꯌꯥꯔꯣꯏꯅ ꯊꯤꯡꯕ ꯅꯠꯇꯦ. ꯑꯩꯈꯣꯏ ꯃꯁꯦꯟꯅ ꯊꯤꯡꯉꯤꯁꯦ. ꯃꯁꯤ ꯑꯩꯈꯣꯏ ꯇꯤꯟ ꯌꯣꯠꯊꯕ ꯑꯃꯈꯛ ꯆꯪꯉꯤ. ꯑꯩꯈꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯒꯗꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯑꯩꯈꯣꯏꯗ ꯊꯤꯡꯕꯤꯔꯛꯏꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯑꯃ ꯂꯩꯕꯗ ꯆꯪꯉꯤꯁꯤ, ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯅꯣꯔꯠ ꯏꯁꯇ ꯀꯅꯥ ꯂꯩ? ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯂꯩꯖꯩ, ꯑꯩꯈꯣꯏꯒꯤ ꯊꯤꯌꯦꯇꯔ ꯂꯩꯖꯩ, ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯆꯞꯆꯥꯟ ꯂꯩꯖꯩ, ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯔꯐꯣꯔꯃꯦꯟꯁꯁꯤꯡ ꯂꯩ. ꯍꯧꯖꯤꯛ ꯂꯣꯏ ꯊꯤꯡꯈ꯭ꯔꯦ. ꯑꯞꯇꯔ ꯃꯁꯤꯒꯤ ꯁꯤꯁꯇꯦꯝ, ꯃꯁꯤꯒꯤ ꯄ꯭ꯔꯦꯛꯇꯤꯁꯅ ꯁꯨꯝ ꯆꯠꯊꯔꯛꯑꯒꯗꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯏꯁꯩ ꯁꯛꯄ ꯊꯤ ꯈꯪꯉꯔꯣꯏ, ꯁꯨꯃꯥꯡꯗ ꯇꯧꯕ ꯊꯤ ꯈꯪꯉꯔꯣꯏ, ꯐꯤꯂꯝ ꯗꯥꯏꯔꯦꯛꯇꯔ ꯊꯣꯛꯂꯛꯑꯔꯣꯏ, ꯐꯤꯂꯝ ꯑꯦꯛꯇꯔ ꯊꯣꯛꯂꯛꯑꯔꯣꯏ. ꯑꯩꯈꯣꯏꯅ ꯀꯦꯔꯤꯕꯅꯤ, ꯅꯥꯜꯂꯤꯕꯅꯤ, ꯍꯩꯔꯤꯕꯅꯤꯗꯁꯤ ꯐꯤꯂꯝ ꯇꯧꯗ꯭ꯔꯗꯤ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯎꯠꯇꯧꯔꯤꯕ, ꯀꯗꯥꯏꯗꯅꯣ ꯐꯖꯗꯣꯏꯁꯦ? ꯃꯁꯤꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯗꯤ ꯉꯁꯥꯏ ꯏꯆꯥꯅꯨꯄꯥ ꯁꯟꯖꯤꯠꯅ ꯍꯥꯏꯈꯤꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯑꯩꯈꯣꯏꯁꯦ ꯀꯌꯥꯃꯨꯛ ꯁꯣꯟꯈ꯭ꯔꯒꯦꯕ ꯃꯩꯇꯩꯁꯦ? ꯘꯔꯤ ꯌꯦꯡꯕ ꯍꯩꯇꯦ, ꯃꯇꯝ ꯆꯥꯕ ꯍꯩꯇꯦ, ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ. ꯍꯧꯖꯤꯛꯇ ꯄꯨꯡ 10 ꯇꯥꯔꯝꯗꯥꯏ ꯂꯥꯛꯄꯁꯨ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡ ꯌꯥꯎꯏ. ꯄꯨꯡ 9 ꯍꯥꯏꯕꯁꯤ 9ꯅꯦ. ꯄꯨꯡ 9 ꯍꯥꯏꯕꯁꯤ ꯄꯨꯡ 10 ꯅꯠꯇꯦ. ꯁꯤ ꯈꯛꯇꯪ ꯇꯤꯟ ꯌꯣꯠꯊꯁꯦ. ꯑꯩꯈꯣই ꯀꯔꯤ ꯍꯩꯔꯒꯦꯅꯦ? ꯑꯩꯈꯣꯏꯅ ꯇꯧꯔꯤ ꯐꯤꯂꯝꯁꯤ ꯃꯤꯒ ꯃꯄꯥꯟꯒ ꯂꯝꯕꯥ ꯇꯧ ꯉꯝꯃꯗ꯭ꯔꯣ? ꯀꯔꯤ ꯑꯦꯛꯇꯤꯡ ꯍꯩꯔꯒꯦ ꯑꯩꯈꯣꯏꯁꯦ? ꯈꯔ ꯇꯧꯔꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ. ꯃꯁꯤ ꯈꯔ ꯑꯩꯗꯤ ꯆꯦꯛꯁꯤꯟꯍꯟꯅꯤꯡꯉꯤ. ꯃꯁꯤ ꯑꯩꯒꯤꯁꯨ ꯆꯩꯕꯁꯨ ꯅꯠꯆꯗꯦ, ꯆꯩꯁꯨ ꯆꯩꯔꯤꯅꯤ, ꯅꯨꯡꯁꯤꯕꯒꯤꯅꯤ. ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯅꯨꯡꯁꯤꯕꯒꯤꯅꯤ. ꯐꯤꯂꯝ ꯇꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯗꯧꯔꯤ? ꯑꯩꯈꯣꯏ ꯐꯥꯎꯔꯤ ꯃꯌꯥꯝꯁꯦ ꯐꯤꯂꯝ ꯁ꯭ꯇꯥꯔꯅꯤ ꯑꯗꯨꯅꯤ ꯂꯩꯔꯤꯁꯦ, ꯀꯩꯗꯧꯗꯧꯔꯤ? ꯕꯖꯥꯔꯗ ꯄꯣꯠ ꯌꯣꯟꯕ ꯌꯥꯎꯔꯛꯀꯅꯤ. ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕꯤꯔꯤꯕ ꯏꯆꯥ ꯁꯟꯖꯤꯠꯅ ꯍꯥꯏꯕꯅꯤ, ꯂꯧꯕ ꯄꯤꯀꯞ ꯆꯠꯈꯤꯕꯗ ꯃꯤꯅꯤꯠ 5 ꯐꯥꯅ ꯉꯥꯏꯍꯟꯕꯤꯅꯨ ꯍꯥꯏꯕꯅꯤ. ꯑꯩꯒꯤꯅ ꯄꯨꯡꯈꯥꯏ ꯑꯃ ꯉꯥꯏꯖꯕꯅꯦ. ꯚꯦꯟ ꯂꯥꯛꯀꯅꯤꯁꯦ ꯄꯨꯡꯈꯥꯏ ꯑꯃ ꯋꯥꯠꯂꯤꯉꯩꯗ ꯑꯩ ꯐꯤ ꯁꯦꯠꯂꯒ ꯑꯩꯅ ꯄꯨꯖꯒꯗꯕ ꯄꯣꯠ ꯆꯩꯁꯦ ꯇꯧꯔꯒ ꯑꯩ ꯃꯈꯥꯗ ꯈꯕꯔ ꯄꯥꯔꯒ ꯉꯥꯏ ꯂꯩ. ꯑꯩꯕꯨ ꯈꯪꯕꯤꯕ ꯚꯦꯟ ꯗ꯭राꯏꯚꯔ ꯈꯔ ꯂꯩꯕꯅꯦ. ꯃꯣꯏꯗꯤ ꯑꯔꯥꯞꯄꯗꯤ ꯐꯣꯟ ꯇꯧꯔꯛꯀꯅꯦꯕ, ꯑꯣꯖꯥ ꯑꯩꯈꯣꯏ ꯌꯧꯁꯜꯂꯛꯑꯦꯀꯣꯅ ꯃꯣꯏ ꯄꯥꯈꯠꯆꯗꯅ. ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯏꯁꯥꯗ ꯄꯨꯕꯤꯔꯣ. ꯑꯗꯨꯒ ꯑꯩꯅ ꯇꯧꯒꯗꯕ ꯑꯦꯛꯇꯤꯡꯁꯤ ꯀꯔꯤꯅꯣ, ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯑꯩꯈꯣꯏꯅ ꯈꯔ ꯁꯨꯒꯠꯂꯒ ꯈꯔ ꯇꯧꯔꯒ ꯌꯥꯕꯖꯥꯠ ꯅꯠꯇꯦ. ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯠꯂꯤꯀꯣ, ꯇꯝꯒꯗꯕ ꯌꯥꯝ ꯋꯥꯠꯂꯤ. ꯑꯩꯈꯣꯏꯗ ꯐꯥꯏꯇꯤꯡ ꯍꯥꯏꯔꯦ. ꯑꯩ ꯐꯥꯏꯇꯤꯡ ꯇꯧꯔꯛꯄ ꯃꯤꯅꯤ. ꯑꯩꯁꯦ ꯃꯥꯔꯁꯦꯜ ꯑꯥꯔꯠꯇ ꯍꯧꯔꯛꯏ. ꯑꯩꯈꯣꯏꯒꯤꯅ ꯑꯩ ꯕꯥꯕꯂꯨꯗꯁꯨ ꯅꯍꯥꯟ ꯍꯥꯏꯕꯅꯤ, ꯑꯩꯈꯣꯏ ꯏꯆꯥꯁꯤꯡ ꯕꯥꯕꯂꯨ ꯍꯣꯏ ꯀꯩꯍꯣꯏꯗ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛ ꯐꯨꯅꯔ ꯅꯝꯕꯅꯦꯕ.
ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯁꯤ ꯍꯧꯖꯤꯛ ꯀꯩꯁꯨ ꯂꯩꯔꯤ ꯂꯣꯏ ꯈꯪꯕꯤꯕ ꯉꯥꯛꯇꯅꯦ ꯐꯤꯂꯝꯗ ꯐꯨꯅꯕꯁꯤ ꯗꯥꯏꯔꯦꯛ ꯐꯨꯅꯕ ꯌꯥꯗꯦ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯆꯪꯉꯤ 1 2 3 ꯁꯤꯗꯤ ꯍꯦꯟꯗꯦ ꯑꯩꯉꯣꯟꯗ ꯊꯥꯔꯛꯄ ꯑꯩꯅ ꯉꯥꯛꯈꯤꯕ ꯁꯤ 1 2 3 ꯁꯨꯃꯥꯏꯅ ꯆꯠꯀꯅꯤ 1 2 3 ꯅꯦꯛꯁ ꯀꯩꯅꯣ ꯃꯥ ꯇꯥꯔꯦ ꯑꯃꯨꯛ ꯀꯥꯎꯈꯠꯂꯛꯑꯦ ꯁꯤꯗꯒꯤ 1 2 3 ꯆꯠꯀꯅꯤ ꯁꯥꯎꯟ ꯆꯪꯉꯤ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯐꯨꯅꯒꯗꯣꯏꯁꯤ ꯀꯔꯝꯕ ꯈꯨꯐꯨꯅꯅꯣ ꯂꯣꯀꯦꯜꯂꯤ ꯐꯨꯅꯕ꯭ꯔꯥ ꯇꯨꯅꯤꯖꯥꯒꯤ ꯁ꯭ꯇꯥꯏꯜꯗꯨꯔꯥ ꯆꯥꯏꯅꯤꯁ ꯁ꯭ꯇꯥꯏꯜꯗ ꯁꯥꯎꯠꯀꯤ ꯁ꯭ꯇꯥꯏꯜꯗꯨꯔꯥ ꯈꯣꯡꯅ ꯇꯥꯡ ꯊꯤꯟꯕ ꯖꯤꯞ ꯆꯣꯡꯈꯠꯂꯤꯗꯨꯔꯥ ꯀꯔꯝꯕ ꯁ꯭ꯇꯥꯏꯜ ꯐꯨꯅꯅꯤ ꯗꯦꯟ ꯁꯥꯎꯟ ꯆꯪꯉꯤ ꯍꯤꯟꯗꯤ ꯐꯤꯂꯝꯗ ꯊꯥꯏꯅ ꯐꯨꯅꯔ ꯀꯤꯟꯅ ꯊꯤꯟꯕꯗ ꯖꯤꯆꯨꯝ ꯖꯤꯆꯨꯝ ꯍꯥꯏꯕꯗꯨꯅ ꯑꯃ ꯐꯣꯔꯦꯟꯒꯤ ꯐꯨꯅꯔꯤꯁꯦ ꯁꯥꯎꯟꯗ ꯑꯩꯈꯣꯏꯗ ꯂꯩꯇꯦ ꯐꯤꯂꯝ ꯑꯃꯒꯤ ꯐꯨꯅꯕꯒꯤ ꯁꯥꯎꯟ ꯍꯥꯞꯄꯗ 1,50,000 ꯃꯤꯅꯤꯃꯝ ꯑꯗꯨꯗ ꯃꯥꯜꯂꯛꯀꯗꯣꯏꯅꯤ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯗꯧꯔꯤꯅꯤ ꯑꯗꯨꯅ ꯁꯝꯖꯤꯟꯖꯒꯦ ꯀꯥꯟꯅꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤ ꯃꯇꯝ ꯆꯥꯅꯁꯤ ꯉꯁꯤꯐꯥꯎꯗ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯖꯔꯔꯣꯏ 2000ꯗꯒꯤ ꯅꯝꯃꯛꯄ ꯐꯤꯂꯝ ꯉꯁꯤꯐꯥꯎꯗ ꯀꯔꯤ ꯍꯣꯡꯉꯦ ꯀꯔꯤ ꯎꯕ ꯐꯪꯉꯦ ꯑꯩꯈꯣꯏ ꯉꯁꯤ ꯃꯍꯨꯔꯠ ꯇꯧꯔꯅꯤ ꯌꯥꯏꯐ ꯊꯧꯅꯤ ꯊꯧꯔꯝ ꯇꯧꯔꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯔꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯅꯤ ꯃꯥꯒꯤꯅ ꯁꯤꯁꯇꯦꯝ ꯑꯃ ꯍꯣꯡꯈ꯭ꯔꯦ ꯏꯟꯚꯂꯞꯇ ꯑꯃꯃꯝ ꯍꯥꯞꯄꯛꯑꯅꯤ ꯇꯥꯡ ꯑꯁꯨꯛꯇ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ ꯑꯃꯗꯒꯤ ꯁꯨꯇꯤꯡ ꯚꯦꯟꯗ ꯂꯧ ꯂꯥꯛꯑꯅꯤ ꯁꯨꯇꯤꯡ ꯍꯧꯕꯅꯦꯕ ꯑꯩꯈꯣꯏ ꯀꯔꯤ ꯈꯪꯉꯤ ꯐꯤꯂꯝꯁꯤ ꯃꯔꯤꯗ ꯐꯤꯂꯝꯁꯤ ꯋꯥꯔꯤꯗ ꯑꯩ ꯀꯔꯤ ꯈꯪꯉꯤ ꯑꯩ ꯁꯥꯗꯣꯏꯁꯤ ꯀꯩꯅꯣ ꯑꯩ ꯀꯦꯔꯦꯛꯇꯔꯁꯤ ꯀꯩꯅꯣ ꯁꯥꯗꯣꯏ ꯄꯣꯠꯁꯦ ꯑꯩꯅ ꯁꯥꯒꯠꯈ꯭ꯔꯗꯧꯅꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯥꯗꯧꯔꯦ ꯑꯩꯗꯤ ꯑꯁꯣꯟꯕ ꯁꯥꯗꯧꯔꯦ ꯑꯀꯟꯕ ꯁꯥꯗꯧꯔꯦ ꯁꯤꯃ ꯆꯪꯉꯤ ꯀꯣꯁꯇ꯭ꯌꯨꯝꯁꯤ ꯀꯅꯥꯅ ꯇꯧꯕꯤ ꯑꯩꯈꯣꯏ ꯀꯣꯁꯇ꯭ꯌꯨꯝꯁꯤꯗꯤ ꯑꯣꯡꯂꯤ ꯍꯦꯔꯣ ꯑꯦꯟ ꯍꯦꯔꯣꯏꯟ ꯍꯦꯔꯣꯏꯟ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯖꯒꯦ ꯍꯦꯔꯣꯏꯟ ꯍꯥꯏꯕ ꯍꯩꯇꯦꯀꯣ ꯑꯩꯈꯣꯏ ꯍꯦꯔꯣꯅꯤ ꯍꯥꯏ ꯃꯦꯛꯁꯤꯃꯝ ꯍꯦꯔꯣꯅꯤ ꯍꯥꯏꯕꯅꯤ ꯑꯩ ꯃꯥꯡꯗ ꯍꯥꯏꯔꯤꯁꯦ ꯃꯤꯅ ꯍꯥꯏꯕꯗꯤ ꯍꯥꯏꯕꯅꯤ ꯅꯣꯏ ꯍꯥꯏꯅꯨ ꯍꯦꯔꯣꯅꯤ ꯍꯥꯏꯌꯦꯕ ꯍꯦꯔꯣꯏꯟ ꯑꯗꯨꯅ ꯐꯤꯂꯝ ꯌꯥꯎꯔꯤꯅꯤꯀꯣ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯍꯦꯔꯣꯏꯟ ꯍꯥꯏꯕ ꯍꯩꯇꯕ ꯃꯤꯗꯨꯅ ꯐꯤꯂꯝ ꯌꯥꯎꯋꯦ ꯀꯣꯁꯇ꯭ꯌꯨꯝꯅ ꯇꯧꯕꯤꯒꯗꯧꯔꯤꯁꯤꯗꯤ ꯑꯣꯡꯂꯤ ꯍꯦꯔꯣꯏꯟꯅꯦ ꯑꯩꯅ ꯐꯤꯂꯝꯗ ꯉꯁꯤꯐꯥꯎꯗ ꯑꯩꯅ ꯐꯤꯂꯝ ꯑꯃꯅꯤ ꯀꯨꯝꯖꯕꯁꯤꯗ ꯁꯦꯠꯂꯤꯁꯦ ꯑꯩꯅ ꯗꯤꯖꯥꯏꯟ ꯇꯧꯖꯕꯅꯦꯕ ꯑꯩꯗꯤ ꯍꯪꯖꯩꯀꯣ ꯏꯕꯨꯡꯉꯣ ꯑꯩꯅ ꯉꯁꯤ ꯅꯝꯗꯣꯏꯁꯤ ꯀꯔꯤꯁꯤꯅꯣ ꯑꯁꯥꯎꯕꯒꯤꯔ ꯑꯏꯪꯕꯒꯤꯔ ꯑꯇꯞꯄꯒꯤꯔ ꯍꯥꯏꯅ ꯑꯩꯅ ꯍꯪꯖꯔꯒ ꯑꯩꯅ ꯁꯦꯠꯆꯩ ꯃꯗꯨꯒꯤ ꯗꯤꯖꯥꯏꯟ ꯑꯩꯅ ꯇꯧꯖꯩ ꯑꯩꯅ ꯀꯣꯠ ꯄꯨꯖꯩ ꯆꯥꯟꯅꯕ ꯀꯂꯔ ꯄꯨꯖꯩ खर ngangadaba khanadaba orgadi atopa खर machuda chalani sina agi wani masi costume section gadabani makeup section gadabani makeup haiba sida makeup artist lepi munatabiu ke badu nate aina film forum da matam khara just grand ki makha da bai chairman ojrame makeup artist khara lai complain am tawe oja du ki film do makeup idok dokte aduga moi da best makeup pi gre ai no air makeup tawdrasu yai khangiba makeup artist to best makeup kowe makeup have je action banati powder thajal ga pisum ye ga pa habdu makeup nate makeup have the character to ga sanaba actor to yeg lai mi to makeup kowe best makeup adu ne ta kan ke sel ga tum su pa hapsan bi yawra pa su do makeup to bi nungdang sak thung su makeup to bi sum yeng biu hingonda khamen makhom somba thangjo hom pa somai film dai jar ko khamen makhom somba su lang lang close thar phum matam da adu ishana su khangbi yo makeup artist sing su men phanam ke sel hai ai di tum go dong ni tum hogol puni sandu lu lok thok pi na te ni shana khu ji understand tok cheba ai mon da makeup to wa sang pa ngam so pune to makeup to sa to che sang e mas ai mon da ta long ye ke to nga khong ai bon nang ai mon da nang ai ke sha de no khang ba hai man thok pi mas aina saduri si rickshaw driver मंत्री रा पैसा पाइब्रा सी खांगा कांदा हंगा कांदा तौदों ने बा अखोई थिएटर सु तौजे को जिबाव सु तौबनी थिएटर ददि कैदोई अखोई रिहर्सल तौ मतम द मेकअप आर्टिस्ट फम्मग येंगने बा अखोई न ngang टोन अखोई न लौरिब रोल सी यंगान मो यिरल कने बा स्क्रिप्ट सु डिमांड तौए बा अखोई द स्क्रिप्ट on बिबी ओन मेकअप आर्टिस्ट नि स्क्रिप्ट पाइ हिने बा फिल्म नि ngasi बाव द फावरब जेनी न ममी पंजरे वारो बिनु बेनी प्रमाण गे वानी स्क्रीन द वीडियो हाइब थेंग भी होबो स्क्रीन द वीडियो आई मेकअप तौज आर्टिस्ट सिंग कना कना खंगी हाइबी रबा हाइरम मोय आई ना हाजन से कनो ओवरऑल कुपसलगा आई खोजे सीरियस होना तौसी पृथ्वी का लंबा तौसी फ्रेंड्स ऑफिस द फुल लोइना बका पुसी कक्सिंग की सिंगावल द इना रे दु की थपखन थादोसी मपान की फॉरेन सिंग से लंबा तौन खुन इंडिया हुन गोखरसे इंडिया दे अखोय हात केन थोरपनी हजिक तौसी उरेदना marang nan ai no si wari di ko koi sore
ꯑꯩ ꯍꯣꯏꯅ ꯄꯥꯎꯗ ꯍꯥꯏꯖꯔꯤꯗꯣ ꯑꯩ ꯌꯥꯝ ꯊꯤ ꯍꯥꯏꯈꯤꯕꯅꯤ ꯃꯣꯏꯅ ꯑꯩ ꯐꯥꯈꯤꯅꯦꯅ ꯈꯔ ꯀꯥ ꯁꯦꯝꯕꯤꯔꯛꯄꯅꯤ ꯏꯟꯗꯤꯌꯥꯅ ꯁꯥꯟꯅꯕ ꯉꯥꯛꯇꯅꯤ ꯉꯁꯤꯐꯥꯎ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯐꯤꯂꯝꯗ ꯊꯤꯌꯦꯇꯔꯗ ꯏꯁꯩꯗ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝ ꯇꯥꯕꯤꯕ꯭ꯔꯥ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥ ꯃꯥꯅ ꯍꯥꯏꯔꯝꯃꯦꯕ ꯖꯥꯇꯤ ꯑꯃ ꯃꯨꯊꯠꯀꯦꯗꯤ ꯏꯗꯨꯀꯦꯁꯟꯗ ꯑꯦꯇꯦꯛ ꯇꯧ ꯍꯥꯏ ꯍꯟꯗꯛ ꯌꯥꯝ ꯁꯥꯡꯅ ꯇꯧꯔꯤꯗꯣ MLA ꯃꯟꯇ꯭ꯔꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯔꯨꯕꯒꯤ ꯑꯩꯈꯣꯏ ꯏꯗꯨꯀꯦꯁꯟꯁꯦ ꯄꯨꯔꯥ ꯃꯨꯊꯠꯄꯅꯦꯕ ꯀ꯭ꯂꯥꯁ 9ꯗꯒꯤꯅ 12 ꯐꯥꯎꯗ BA MA ꯊꯤꯡꯉꯣ ꯌꯥꯔꯦ ꯀ꯭ꯂꯥꯁ 6 7 ꯇꯝꯖꯔꯤꯕ 3 4 ꯇꯝꯖꯔꯤꯕ ꯁ꯭ꯀꯨꯜꯁꯦ ꯂꯣꯏꯅꯃꯛ ꯊꯤꯡꯉꯦꯕ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣই ꯌꯥꯝ ꯆꯦꯛꯁꯤꯟꯁꯤ ꯊꯋꯥꯏ ꯌꯥꯎꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯥꯗꯣꯛꯏꯁꯤ ꯐꯤꯂꯝ ꯅꯝꯕ ꯑꯦꯅꯤ ꯊꯕꯛ ꯇꯧꯕꯗ ꯃꯇꯝ ꯆꯥꯁꯤ ꯃꯇꯝ ꯆꯥꯅ ꯂꯥꯛꯁꯤ ꯑꯩꯈꯣꯏ ꯈꯨꯠ ꯁꯝꯅꯁꯤ ꯐꯤꯂꯝꯁꯦ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯃꯤꯟꯅꯁꯦ ꯊꯦꯡꯛ ꯌꯨ ꯑꯣꯜ Yang Zama baik semua dia nak sana hanya mana yang tu pun hanya pilih di sini pun nak betul Zama lebih memang ada sekali nama kiri pun kalau di Nazaré ke tu yang kamera ni delivery tu tu hata di pasal kita nelas orang meh tu yang dia nak normal season ko ito ay kung bakit kaya maging last of all this at ito na dubukan sumulay niya may kapsin na so reality ito ba at kayo na kahit ito ba sincere so at kami pa yan ito na matagal ito na ito makataba na si Tawang sige unang lising military is not secretary service tiyaw sa akin sige ito ay magpili ba kaya level sa programa sige Tawang sige ahmada asigi ebatana thorom asigi rasa bandi dipa kodi kaitun ram kisaro lam from ke chairman rasul kanta lena manipuri lam ke ada direction bazana ke kraba ai mar uzi babu lena mangre mention deba senior artist sing junior artist sing lena invite sing am the pom from zeri the same as is it tan as get way I thought asai ke khoi the relation din na yan da phum tom khai ta kon to ri ai jong chak lang ni ne office ko song lang se hai sen su ong di halam bai ta song lang is kiran na thawan da ki ong di song lang kai to khang dre gari lam ji se jam ram bai ta yam kai to da na sumana thab ko di ma se section la di mai pa ke ni ha ka du ni ngasi de ka na hai di se मैम सौबी गनो तसेना अकोई से प्रोफेशनल वर्क के खरखरा वाले तसेना सिक्योरिटी सर्विस तो काम सिक्योरिटी सर्विस हो है से ऐसा आता होता फिल्म तो रेना फिल्म से तोसलो तसेना कोई द फिल्म इंडस्ट्री के वेबा जगह में लेतबा लेरक सुमदु मिनी वेबा असोबा कोई की फिल्म सिटी सुगम लेतबना मसा मसाना बोनोइना तोचरागा से राजोइदना हाबी हाबीगिबा जिबाबना हाबीगिबा कोई ला तसेना पामजबगी तोजबा सुगमना नमोई फिल्म इंडस्ट्री दा कोई मनी पुले ओसी ओरिवान अदो तसेना हायदा मनी फिल्म से सफरन जे हायरगदी आर्टिस्ट सिंगिसु असव दायित्व लई अखोई इसै इरिबा मिसिना फजन इबिरमगसु थवाई हापतुरगदी आर्टिस्ट अमदि दायित्व नने अदुना मतम साना थबक तौबीबा मतम साना अखोई थबक से कमायना तौरगा मसागी अखोई ओजाजो नायदे कमायना आइगी रोल से केनो हायदे फिल्म अखोई तौवे फिल्म द सुम येंगा दा ए केसल को लौ जको केसलंबा अदगी लौ सुदर हाय काना फी अहम से चलको हायदि लखों ग्रदस ताइरगदी अखोई सुगुंबा अखोई मेकअप की अदगी सीनरी की वेबा सॉन्ग वेबा तसेन हायबा तमने फिल्म गिदी अखोई फिल्म गिदी 90 5G 90 सॉन्ग नन लेग्रेबो सॉन्ग सिसु हो जाब सोइदा हायदो सिसु सागी इम्पैक्ट अमनेबो अखोइना बुट हायबसे बुट की फिल्म नंगा सॉन्ग नु की हल्लिजना सब जाब जोबिदा हायबो फुना बसिसु अखोई की चाइनीज के वेबो सुकुम म्याम अखोई की
ꯃꯣꯏꯅ ꯍꯦꯛ ꯇꯧꯔꯒꯗꯤ ꯄꯥꯏꯔ ꯐꯨꯅꯕꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯁꯤ ꯑꯗꯨꯅ ꯃꯁꯤ ꯇꯝꯕꯗ ꯑꯩꯈꯣꯏ ꯌꯥꯝ ꯃꯊꯧ ꯇꯥꯔꯤ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡꯅꯁꯨ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯑꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯐꯥꯎꯕꯁꯤ ꯏꯁꯇꯥꯔꯁꯤꯡꯗ ꯐꯤꯂꯝ ꯏꯁꯇꯥꯔꯁꯤꯡꯅꯤ ꯈ꯭ꯋꯥꯏ ꯐꯥꯎꯕ ꯐꯤꯂꯝ ꯍꯥꯏꯗꯤ ꯏꯁꯇꯥꯔꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯈꯜ ꯈꯔ ꯑꯗꯨꯝ ꯂꯩ ꯑꯗꯨ ꯂꯩꯕ ꯐꯤꯂꯝ ꯏꯁꯇꯥꯔꯁꯤꯡꯁꯦ ꯋꯥꯟ ꯑꯣꯐ ꯗ ꯁꯦꯂꯦꯕ꯭ꯔꯤꯇꯤꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏꯗꯤ ꯃꯨꯚꯤ ꯍꯥꯏꯁꯤ ꯑꯣꯜꯋꯦꯁ ꯂꯦꯡꯉ ꯂꯩꯕ ꯄꯣꯠꯁꯛꯇꯨꯅꯦꯕ ꯉꯁꯤ ꯑꯣꯖꯥ ꯖꯣꯏꯕꯤꯇꯥꯅ ꯐꯤꯂꯝ ꯑꯃ ꯀꯨꯝꯈꯤꯕꯗ ꯐꯖꯕ ꯔꯣꯜꯗꯨꯗ ꯃꯥ ꯁꯤꯈ꯭ꯔꯁꯨ ꯑꯗꯨꯝ ꯂꯩꯍꯧꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯋꯥꯈꯜ ꯑꯃ ꯁꯥꯒꯠꯄꯤꯅꯔꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯔꯤꯕꯁꯦ ꯇꯨꯡꯒꯤ ꯃꯤꯂꯔ ꯑꯃ ꯇꯨꯡꯗ ꯂꯩꯕ ꯍꯧꯔꯛꯏꯕ ꯅꯍꯥꯁꯤꯡꯅ ꯅꯠꯇ꯭ꯔꯒ ꯃꯤꯔꯣꯟꯁꯤꯡꯅ ꯃꯗꯨꯒꯤ ꯑꯐꯕ ꯏꯝꯄꯦꯛꯇꯣ ꯑꯩꯈꯣꯏꯗ ꯇꯥꯍꯜꯂꯝꯕ ꯉꯝꯕꯗꯨꯅꯦꯕ ꯑꯦꯛꯇꯔ ꯍꯥꯏꯁꯦ ꯌꯥꯝ ꯌꯥꯕꯤꯅꯤꯡꯕ꯭ꯔꯣ ꯁꯃꯥꯖ ꯌꯥꯎꯔꯦ ꯑꯩꯈꯣꯏꯁꯦ ꯁꯃꯥ ꯂꯦꯗꯤꯁꯇ ꯌꯥꯝ ꯁꯤꯟꯅꯔꯛꯇꯤ ꯑꯣꯏꯕ ꯑꯗꯨꯒ ꯀꯅꯥꯅ ꯍꯦꯜꯂꯤ ꯍꯥꯏꯕ ꯐꯤꯂꯝꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔꯅꯁꯨ ꯍꯥꯏꯕꯤꯔꯝꯃꯦ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯋꯥꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯇꯤꯛ ꯆꯥꯕ ꯂꯤꯗꯔ ꯂꯩꯇꯕ ꯗꯔꯇꯤ ꯄꯣꯂꯤꯇꯤꯛꯁ ꯑꯣꯏꯔꯛꯄ ꯑꯗꯨꯅ ꯑꯁꯦꯡꯕ ꯂꯤꯗꯔ ꯂꯩꯇꯕꯅ ꯑꯩꯈꯣꯏꯁꯤ ꯋꯥꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔ ꯁꯦꯝ ꯂꯩꯇꯦ ꯄꯤꯌꯥ ꯂꯩꯔꯤ ꯀꯅꯥꯅ ꯁꯦꯝꯒꯅꯤ ꯍꯥꯏꯕꯁꯨ ꯐꯤꯂꯝꯁꯤꯒ ꯌꯥꯝ ꯆꯥꯟꯅꯔꯤ ꯄꯨꯊꯣꯔꯛꯏꯕ ꯇꯥꯏꯃꯤꯡꯁꯤꯒ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯑꯁꯦꯡꯕ ꯂꯤꯗꯔ ꯈꯟꯕꯒꯤ ꯇꯥꯏꯃꯤꯡ ꯑꯗꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯌꯥꯝ ꯐꯖꯅ ꯇꯧꯍꯟꯅꯤꯡꯉꯩ ꯃꯔꯝꯗꯤ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯥꯌꯣꯟ ꯑꯁꯤ ꯑꯐꯕ ꯂꯤꯗꯔꯁꯤꯡꯅ ꯑꯩꯈꯣꯏ ꯄꯨꯔꯛꯀꯗꯕꯅꯦꯕ ꯑꯗꯨꯅ ꯐꯤꯂꯝꯁꯤ ꯇꯁꯦꯡꯅ ꯑꯩꯒꯤꯗꯤ ꯃꯣꯔꯦꯜꯂꯤ ꯁꯞꯄꯣꯔꯠ ꯇꯧꯖꯩ ꯇꯁꯦꯡꯅ ꯃꯁꯤ ꯗꯥꯏꯔꯦꯛꯇꯔꯅꯁꯨ ꯑꯥꯔꯇꯤꯁꯁꯤꯡꯅꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯕꯤꯌꯨ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯃꯣꯠꯄꯁꯦ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯁꯦ ꯆꯥꯎꯈꯠꯄ ꯉꯝꯗꯦ ꯇꯁꯦꯡꯅ ꯁꯦꯟꯇꯔꯒꯤ ꯑꯀꯥ ꯌꯦꯡꯉ ꯂꯩꯕ ꯑꯩꯈꯣꯏ ꯑꯄꯤꯛꯄ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯖꯕ ꯍꯧꯖꯤꯛꯁꯤ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣই ꯃꯩꯇꯩꯁꯤꯡꯁꯦ ꯑꯔꯥꯎꯟ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯑꯩꯈꯣꯏ ꯂꯣꯏ ꯔꯥꯎꯟꯁꯦ ꯀꯣꯏꯁꯟꯈ꯭ꯔꯦ ꯁꯤꯗꯩꯅ ꯄꯂꯦꯟ ꯃꯈꯥ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯁꯤꯗꯅ ꯀꯥꯡꯄꯣꯛꯄꯤ ꯂꯣꯏꯔꯦ ꯁꯤꯗ ꯌꯧ ꯉꯝꯗ꯭ꯔꯦ ꯑꯗꯒꯤ ꯃꯣꯏꯔꯥꯡꯗ ꯂꯣꯏꯔꯦ ꯆꯨꯔꯥꯟꯄꯨꯔ ꯌꯧ ꯉꯝꯗ꯭ꯔꯦ ꯁꯤꯒꯨꯝꯕ ꯂꯩ ꯇꯅꯤꯛ ꯇꯅꯤꯛꯄ ꯊꯃꯣꯏꯗ ꯑꯋꯥꯕꯒꯤ ꯆꯩꯅꯥ ꯑꯃ ꯂꯩꯔꯤꯉꯩꯁꯤꯗ ꯍꯩꯁꯤꯡꯁꯤꯅ ꯃꯅꯤꯄꯨꯔꯗ ꯑꯐꯕ ꯂꯤꯗꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯗꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯇꯥꯡ ꯉꯁꯥꯏ ꯍꯥꯏꯕꯤꯗꯅ ꯃꯁꯤꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯐꯤꯂꯝꯗꯁꯨ ꯇꯥꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯤ ꯑꯐꯕ ꯂꯤꯗꯔ ꯑꯃ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯈꯟꯒꯗꯒꯦ ꯚꯣꯠ ꯃꯌꯥꯗ ꯃꯌꯥꯝ ꯑꯆꯥꯛ ꯄꯤꯖꯔꯒ ꯄꯩꯁꯥ ꯌꯦꯜꯂꯒ ꯁꯤꯒꯨꯝꯕ ꯇꯧꯕꯒꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯁꯦ ꯔꯥꯖꯅꯤꯇꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯤꯀꯥꯏ ꯐꯤꯕꯝ ꯑꯣꯏꯔꯛꯄ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯗ ꯑꯁꯦꯡꯕ ꯄꯣꯂꯤꯇꯤꯛꯁ ꯑꯃꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯒꯅꯤ ꯈꯜꯂꯤ ꯑꯩ ꯐꯖꯅ ꯍꯣꯠꯅꯕꯤꯌꯨ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛꯇꯔꯅꯁꯨ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯆꯩꯕꯗꯣ ꯑꯩꯁꯨ ꯌꯥꯖꯩ ꯇꯁꯦꯡꯅ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯔꯒꯗꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯂꯣꯏꯅꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯑꯣꯏꯅ ꯆꯠꯄꯤꯌꯨ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯑꯩꯈꯣই ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯌꯥꯝ ꯃꯥꯡꯊꯔꯦꯕ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯦ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯁꯤꯁꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯌꯣꯛꯈꯠꯄꯤꯌꯨ ꯂꯣꯏꯅꯅ ꯗꯥꯏꯔꯦꯛꯇꯔ ꯑꯃ ꯍꯥꯏꯈꯤꯕꯗ ꯑꯩꯈꯣꯏ ꯏꯟꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯑꯣꯖꯥ ꯂꯣꯝ ꯇꯁꯦꯡꯅ ꯑꯩ ꯃꯥ ꯏꯁꯩꯉꯩꯁꯦ ꯌꯥꯝ ꯉꯥꯎꯖꯩ ꯑꯗꯨꯅ ꯍꯦꯟꯅ ꯐꯖꯕ ꯏꯁꯩ ꯑꯃ ꯇꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯑꯋꯥꯕꯁꯨ ꯀꯥꯎꯋꯦꯕ ꯑꯗꯨꯅ ꯐꯤꯂꯝ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯏꯁꯩꯗꯁꯨ ꯑꯗꯨꯝ ꯐꯖꯩ ꯍꯦꯟꯅ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯗꯌꯥꯟꯗꯁꯨ ꯌꯥꯎꯔꯦ ꯃꯃꯥꯡꯗ ꯃꯥꯒꯤ ꯐꯤꯂꯝ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯪ ꯗꯥꯏꯅꯥꯃꯤꯛ ꯑꯦꯛꯇꯔ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯑꯣꯏꯅ ꯊꯣꯛꯂꯛꯄꯗ ꯃꯁꯥꯅꯒ ꯌꯥꯝ ꯏꯟꯚꯣꯜꯞ ꯇꯧꯔꯒ ꯉꯁꯥꯏ ꯏꯁꯤꯡꯒ ꯍꯣꯜꯂꯦ ꯈꯣꯠꯂꯦ ꯍꯥꯏꯕ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯇꯝ ꯆꯥꯅ ꯇꯧꯕꯤꯗꯨꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯐꯤꯂꯝ ꯑꯃ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗ ꯋꯤꯁ ꯌꯥꯝ ꯐꯖꯩ ꯃꯁꯥꯃꯛꯁꯨ ꯑꯦꯛꯇꯔ ꯑꯣꯏꯔꯝꯃꯤ ꯑꯩ ꯌꯥꯝ ꯐꯖꯩ ꯍꯟꯗꯛ ꯌꯥꯍꯧ ꯊꯦꯡꯕ ꯈꯣꯏꯕꯨꯗ ꯃꯥꯁꯦ ꯔꯇꯅꯥꯒ ꯑꯩꯈꯣꯏꯒ ꯂꯥꯏꯁꯤꯡꯒꯤ ꯑꯗꯨꯒꯨꯝꯕ ꯗꯦꯂꯤꯚꯔꯤ ꯌꯥꯝ ꯐꯖꯅ ꯃꯈꯥ ꯇꯥꯕ ꯃꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯌꯥꯝ ꯊꯝꯖꯒꯦ ꯐꯤꯂꯝ ꯄꯨꯔꯝ ꯃꯅꯤꯄꯨꯔꯒꯤ ꯆꯤꯌꯥꯔꯃꯦꯟ ꯊꯧꯔꯝ ꯄꯨꯕꯤꯔꯤꯕ ꯃꯤꯉꯣꯟ ꯍꯪꯒꯖꯔꯤ ꯂꯥꯏꯔꯦꯝꯁ Mga produksjongi nana heli aina title thonga film asigi ya patham film asigi taida ame pictures lanjan deliver Ozil Babu amadi Pratap kekuma picture mangale lanjan deliver film gidi khatum
나네 그 민들이도 거의 아프기도 그래도 세비 어자주비야 아리기 아이 드레스나 이사리 박래 이사비 이사네도 있을 소마 내가 좀 보는 막 아도 달라지 뭐라 할지 우리는 보통이 아도 거기 뛰기나 보다만 시마래 뭐 시도 누구라 이제 그리고 보나 봐 아니 약간 돈이 돈 아니 संस्कृत लोंदा मुहूर्त है मुहूर्त apa kumpul ini dari mama cakra orang muhuro adu boleh muhूर्त ayus adu kuidri hoida loya la thokan de yak pathoni na la eman puda yak pathoni si ai na salana ai si film से 1975 की पहले फिल्म है 1975 अभी 2025 सही क्या शुरू होने दिए अभी ना मणिपुर की वगैरह मपान की वगैरह सेलेब वगैरह करी लिसिंग निपान बड़ी बहुत ही हमारे 8,000 times आई मणिपुर की मपान की लिसिंग निपान को है याव है अब इसमें मचक बदल गया ये पतोंगी ये भी हमें मिलते ही कॉल टाइम में से तब्दीली नहीं हुआ कर दोनों प्रकाश मेहरा की न तक जीपी सिटी की न तक उसी बाबू की उसे जो विद्या की तो माहौल ये पतोंगी से कॉल टाइम में लगेगा कॉल टाइम में जिन्हें फिल्म दी कोई मणिपुरी कॉल टाइम अरे इंग्लिश तो की वहाँ तो दिखा खाना मनी दूंगा फिल्म की मचत कॉल टाइम है हम ले कॉल टाइम की चार सिट पाएगा पोसा तो चुले है कॉल सिट पाएगा माना खादो का देनी से एग्जांपल बोली फिल्म ना मुझे से पार से फिल्म में ना मैं तब तो ऑडिशन तो उन्हें आर्टिस्ट कर ले बोली ना सिर्फ तो वो मंगेदर लोग ने लेबर को मनाते को मैं हयेंगी पुंग असुकी पासे दो सेकंड से तो पुंग क्या किया था कभी बेंगलुरु की लाखनी हैदराबाद की लाखनी मयाम तो कॉल टाइम नहीं है वहाँ नामना बा शूटिंग शेड्यूल दो सी हैदराबाद की एक्टर में सुसन नहीं है वहाँ दिल्ली की आर्टिस्ट हम जो हिंदी फिल्म है ना कोई फिल्म उबले है वहाँ ये ना कहना प्रदर्शन तो वो मत हम दी कॉल से पाइबा मी में यारे मागी मथौ में कौदुरी में अब ये दिक्कत हो रहा है कॉल से तो से कहता है मी आर्टिस्ट लोगा कैमरामैन लोगा लखत पगी आवा मो प्रोड्यूसर हाफ पे आइना पीरी पेमेंट दो प्रोड्यूसर में आइना पीरी पेमेंट दो ट्रोली इनकेरा ड्रोन पाइगेरा अददिकी एनी ए टू जेड आदि प्रोड्यूसर से तो अंतमो डायरेक्टर टू स्पॉट बॉय बॉक्स पेट नेबा पेट आई पेट ना उसे तो जब मसत ने मसे अदु इतादी वक्त खदम ताबीरो गाड़ी जो थावा नंजु नंदवा सोमरोम ददी मोई मरी पुली शेड्यूल से कोकुलसु काइकुसु समाजु बलासु पुलंदम दुइने नाम फेलो हेलोनी अदो थोलरु से आई दे थोलरु सी लान मरत फिल्म ना मिसे अमुतम पारे येमी टेम्परेचर ले रिबा जो आई सुबोय सीने ले रिने बा कोई टेम्परेचर याव दरेवा टेम्परेचर खा ले से करेगी नो फिल्म नि को आई जाते याव दे प्रोड्यूसर तो फिर बगी सी गरम एकदम टेम्परेचर फंगे ने बा ना तो दिक्कत होती है अदुना आई हाइज़ बदुनी पपुंग टाइम नहीं तो किसी बात ही वाले में बदो खाने कला टाइम नहीं नरके लुई खाने आई हाइज़ मोहर लिसिंग निपान मुझे लगने आई जाओ जी उन्होंने पोनी ये में पोनी खुद तो दूसरे के नुल लाने मुझे लान मरता प्रोड्यूसर में थोड़ी से आई नांगे
ꯃꯊꯛꯀꯤꯗꯤ ꯑꯩ ꯂꯨꯄꯥ 10,000 ꯂꯧꯕꯅꯤ ꯂꯥꯟꯁꯤꯗ ꯃꯥꯅ ꯐꯤꯂꯝ ꯇꯧꯔꯤꯁꯤ ꯀꯥꯏꯗ ꯎꯠꯇꯣꯏꯅꯣ ꯉꯁꯥꯏ ꯂꯣꯏꯅ ꯍꯥꯏꯅꯈ꯭ꯔꯦ ꯁ꯭ꯄꯤꯀꯔꯁꯤꯡ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨ ꯂꯩ ꯂꯝꯄꯥꯛ ꯀꯥꯞꯄ ꯌꯥꯗꯦ ꯁꯣꯝ ꯀꯥꯞꯄ ꯂꯣꯏ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯗꯤ ꯐꯤꯂꯝꯁꯤ ꯅꯝꯃꯨꯔ ꯀꯥꯏ ꯀꯥꯞꯇꯣꯔꯤ ꯀꯥꯞꯐꯝ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯩꯗꯧꯔꯦ ꯀꯥꯞꯐꯝ ꯂꯩꯇꯦ ꯂꯣꯏ ꯈꯪꯉꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯦꯀꯞꯁꯨ ꯀꯦꯃꯦꯔꯥꯃꯦꯟꯁꯨ ꯏꯗꯤꯇꯔꯁꯨ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯗꯒꯤ ꯐꯛꯇꯅ ꯂꯧꯕꯤꯔꯅꯣ ꯂꯥꯟ ꯃꯔꯝꯅꯤꯅ ꯂꯥꯟ ꯇꯧꯔꯤ ꯐꯥꯎꯗꯤ ꯈꯤꯇꯪ ꯗꯤꯁꯀꯥꯎꯟ ꯄꯤꯔꯁꯦꯕ ꯑꯥꯔꯇꯤꯁꯁꯨ ꯂꯣꯏꯅꯃꯛ ꯗꯤꯁꯀꯥꯎꯟ ꯄꯤꯁꯦꯕ production cost handaradi kitang sapai dina market ama piri ne amoina aduna yari makai request ni ai mamanting na bigyan o lan manung sila na may film sila lan di bali ko sa itara kumilo do bali sili yap sa wali po ne aduna suy dana masi tawiyo hausi lan manung ki film sila sai ojiba musai audio dagi film olay ne bazi le kamantok sila ese sidi tana bali media ai witness ne ai witness tingse si isa sila di ba kanabu na teko ai video viral writer sing di ba kung di viral actor ne ba si ang nuksi Korea ki actor sa mga society to siya Manipurda laiba angang say mabantara degi na nipuyang kay puno kanler ne sini viral laiba siya viral ne isa na siya lagi daw audio iba siya na mo di viral siya na ba hona ba tabda chakak siya leo mada to yun pagkakala ba macet wangang sangang taksi kasi iba siya mo na Moy di ma mo nagte ko isa yaw si nagte. Moy na loy na mo diversity to kay no khong da ba culture mo to migrate lang to pore. Ikay isa ina mo yawi alam yawi hajer ke. Hektar wano na. La sabi mo na ay ti to re. Hajo bayar ne. Asay na ba lisho ba sino Pangalan hari viral luwe. Masa pagkakala mo left ko padala ta sila ay tisi to re di viral sa ne ba. Ay di lume amma to re tamo aligi mingo siya ko sige kalsa si to kare. Nang natu nang nawana si slang ne memang to ya ba te imuda lok Toba kada naman doba dialogue na masih loy na masih kaduk piyo ini namang daida ay script ki bayan sakra bali kapayaro ay ko badu talo si adu mahara di film forum na lay si ile da mutani film forum na pat kakkade ya isu na gani dada mo lang natuloy tro kay isu kano tamay niya tama apa mo tamay pa do Sahi ongi sule ba hari ne mo da lalo bobo le troare di tam film tam bidu ni go do so bobo adado na tu le troare di lai ko par mo pan sa thai sa ha re kano amma hari se adu bodo apa bodo tam je ne da ko ani je ko somase mari Emitis mal no auto maya mama soma sama yang leva lagi resta terus apa pada tapi kau di film na nama thakap bineva kita pata bangda betul to mulai film kamu sih hari kedua aduh yang trene ya kau di tolu sih si kau dana ni bukan mana teh aja na ayo konten di boy Aduh lagi dikit orang loy sari tu. Ay ini yang aku palangan nang mana tewa. Jadi angan ketawa kara kay no si bisda kay semua yang ini nuna tewa. Mak apa kalau di ay na presenta ulit. Lot pakara ini lot pakara. Tahu ni apa? So mana ni apa? Bila aku kamu sih nama orang ni.
아래이 필름 보는 중에 나가 어서 좀 이제 태마그램 내주기 아도 강동에 프로그램 또 그래서 어서 좀 이제 강학과 비서식으로 거기다 컨트롤만 뭐였어. 아스 안각거니 아이네가 숨질레이지. 아이네 숨질레이지. 이 wakanda na mai tra mai ji ala ya masa sare ja zo ya ro masi oi dre ba kai na te grab cha bi diabetes na ba ki chum na te kai na te ke do ge ba ma ne kapura ma le ba ya na mi ma le ma audio series ki lanje tali mule ya film porum da aina namni na ko ya kare lenge mo to ji ke writer to nati adone writer ki magi clarification certificate mo CM po mare na amana su pula si amuta tom ta bata ba thoi title mo nei script mo nei ai no mai adodi manari ba director do madu mikitri ne na ara ne adu script na dir nam yad ra ara ne no kedo win mo na do yamna akhoi time mata mangal ba tension adu dan na haru lo wei ne ni ku ya ni chumo na haru chin do ai title ai ju chi film ta bi ne na islam wala man na do khli ai kasu na tu putu ya sala ne ai di madu hanan namba kamu do aduda pire mana tawjaramina ma sunnam je rasno haibaram da support rote ana guna atopam de pire ye je film forum ye zikri ye no hai adu ba sum launa badne sum kanjele je sum kanjela kani adu ai no mai kare film mai besidi da ai la launa ri si ai sa de pi longgi selectre na traga kenogi sagi na family matter na te film na ne nga ko phangeri si so kaya mo mai re de wai mai am suna spinal thread to raka da bp ke stroke to raka ai kaya mo si ni e we kai ki hom to palaga isa ne suna halu ni nam thi seba to dra ka do tabul to dra pa to si du so pudi ai na pamja pudi kai do la mo ko manipuri cinema up chuma me ta sena Pame long gini, tau gini, lam hem pasing su cai gini ini, lam cai gini. Aduh nak kaino, cinema is the mirror of the society. Siapa yang puji tu kau orang tu. Aina apa betul macam tu tak nak tu. Aina apa betul negatif apa puji. Cina tu yang ni yang tak betul puji. Anda apa positif punya. tamanse ai na poiba isurma na seme nangi do ipokani unga second so ya protest ai honga mama pa da ra sa pue na tu do ka we po de we chi ni si ka we po di chi ni po de chi ni omore be po to do omore Podi soy de si do ni la que dale maya do sang nga do do ai sa pange sa ni pa pange sa ni pi pange harau ni harau ka ale jaga do ka khui sa pa de na sang sa ba haina tapilat na mapuna mama na live ni ko si apasi tayo mapuna director ni adu ka apasi actor wo na to aku poi ne ai eklo erdi backup suna na da mi dia do na dia khoi ma kano di pismaker de happy nami to magi adu si de li bahuna de ai pente hingam ya ba ke de sani ni war pa adu da mai si magi film ki artist na to magi pusili la lo de ma hangri ne ai kapya nami to Pautaba itu kau betul main cakap kan, magi sanskrit tu tinggal, magi aksan tu dah lagi muka pun nama dia, parab nama orang na
nongalamdai da sibani masi ado ayuki pung nipan makai da mai tha leramne celebrate to ram chawra akoi tang ram mi mo ai kai phalang wai tai teilam si ho da makhura mangdon ngai ni ba pilam prakriti ki kwai power ba sa ina si da bo nang ma hura roi na pung nipan makai kai si thang da ti yap tingal le nang na bisa pa mangal le mai chu le ngai ke aduna loya de sakhi ni aduna hingi matam da aina ne paza matam ja ho ya ba ni nipong kude mo di pai pung na tarom so mai na ne kali ko khodola mo tamam se ni da pilam gra ko mei pilam de pokong rai power do na te ko kenong tangi ai se le su oza ka boi ko yo si mo ko di sei ko mo do ri adamai na pop mi yoi mo po si lai na po da to po ke na top to da phang di hai ta thro ma po ne adu ma thra mo po ka ni ma ma po kre ro ri si mo di tok se ma aina hinging ni da pa ba kan tan to ram si maru na film ni ko ya ji ri adu kan ni lam jen kan de chumang la ma da phau ra film ni ta nam ba ha baile lam to ba film ni ta nam ba adu ki de du di sei to pa de sa aduga story ajuji international film festival to ini manipur arai banate gamen pa karor amani pire to banate khaira ga to ini khaira ga ni tigi wali dia mulizar ro noris india film festival kai dino igi film di sei ko dingi amam ani wen ju europe da khamre khamne film de khoi mani ju ba le aduga festival dugi reason na top da ever ke document di swai ni ma kare amna la ro yo kali ai yo selection phang di ai ever phang di la adugi kalse no le go di ko mani ni ma ne adu ya ma ngre se na te akoi table wa kwa le du ni ai na pam theri se adu endi audio to gi la pa film chin ja ya mon na amang chin ji ki mai khang ja da bina da si i ya ya de adi film gi sana kaur me amal khang da ni ra de ne moi de atum ba to di ya na screenplay to mutam da minus to biro adu lo nya na ba si ya ko na kali bne o ji adu na yari mo ke mo do minus to view film ko ni lo thong me ho ji adu di kala da ware preview to da mutam da kala na wai editor mang rani loi mang rani mathanda taw du producer ta rani chen du ri nang hai preview si nang na ko tharo adu to siama kamu okay har ka nang premier ya ni hai du ne ba chom da na ji ka ji ke da la ai nei cameraman sang da ki shooting post production schedule to ya kai gi lo ma ka pa ki film ke nindi DOP guy director of photography hai na adagi assistant cinematographer prithvi da lekte ko assistant cinematographer ba language lekte ko cinematographer ai ki assistant cameraman ai ba posam le ko assistant PO na mo le ra adu mo posi khang rama khang na tori ne buji sum to si tam da na sim doksi adu hari jini makeup to lo mo le shooting post pa makeup to lo mo ki shooting adu mo po ni de viral no viral sha ni da yam kom na le posi shooting do wa na si do lo zo ni makeup sa da na ma sa da zo se dan thar ta wi ai da to wi da ba hai long pada logi no tanda camera में ना तरह की तरह से हार ने अलग अलग तो एक बाइक है ना हज़िम ना मुक्के दौरा है shooting to लोगों को pada ने ना कहीं बोलिए केक कपन मिक्का आधे देखी मतंग लोगों लो ये बहुत लिसिम मत फूल लोगी कहीं नन फिल्म तो क्या पंगे मुद्दा कहीं मुखारी है बाबू अदो मीसिंग जिधर ब्लैक लिस्ट डॉक्टर थप्पड़ का दी मसीह कल्चर से लेनी aduga yamna maru pandaya deba amana
director sing writer sing na migi culture pusan direkan story line to kalai dino bhag wakhan ta do por mat king mathun tare pa long bigi na kala ko le jeta ba amada di king mathun do aduna long do pulak ko na ba ngam chhe do ke ta same bo ji ko kali kaya mai de na do ke ka pusi long bigi maru lo mai ni kai di pusale korea de gira kai de no kan de chip pusale ba chip pusale machine film to di sunga ya de no ela yaw ye da na mangsa ni be chim do kak ne ba de ya de ke kak ya de chi ka se adu ko film da pisan kan ba ya na pa ba lekin to pop ornament na yo modo yes story to de man to ro di modo relax lagi ne ma datta bida tawme na sumnegi dukan phamja ba no pa magi masa ni pilo mo dal mai to ta ri madu la to go story na de man to bio story na de man to ra de kedore sari ju sero sindur ju namo present ju khalu ke su ko de man to dro di ya ro ado masi ma ka ta che ji da bai abai ma ni film ju mani ka ke na hala bani ko ka ke na hala bani 2024 of 30 films to 30 films to Shelly will have changed film America. Remaining 26 to the 2 rank up there. La election is a film to be read about in Joker to the Nigeria. Put the top to the cup of a lady. I don't know, Apology, Ayagi, Awaman, Shisho, Kantasi, Lalo, people, Patri Bondi. I don't know, money for film Joker, Kudimona. Ano yawi liba kes nupi nupasin na ta kudum maki matau che miyam na tamsa tambuda akhoi na saktuk sa mudo adon the my urgency my paksi ha like tin kali ni mak film Manipur da kali film hantar ni akhoi miyam lagi hai mudo ni na so ki kali mak tamo yang buat sebabu atau lebih dari director sehingga tu mata eleksi dari bekas crew member kudu amat tu yang pusing kan tak mani profesor bilang na national sama international dia ada sanggup nama ni na guessing ye advice betulnya na somala strat honest aku sendiri tu kan open kerana bina boleh Mamaktada Daista Lexen Biriba Halamanoza Gurubu Kurumzari Doga Asigi Yaifa Tamu Nimita Lakbiriba Sutingi cast and crew senior artist Yauraga Miapuna Mapu Kahana Kurumzari I say Kashu Wangam Badiam Haizade ado mayam di man hekta haizale da san jit gano so nakiran so daina haizabadi film gi moharat se yamna film amagi akoigi haurakpada yamna maru oiba numit ne na khanjay ko sidai sida aigi oina mod haiza taragadi moharat numit sida akoigi hoi aina thengi ba minute amana thengba amana thengba se ngambam su thue chaibam su thue ka shukai de chegedawani adubu yamna negative energy se afaba numit sida di pusaningdaba ado hawu numit de koi positive vibe na yomaga afaba da chairasu hadi ngasi gi tawi se yamna nungai na sai bai tat ta tai ba koi se yam phatana chaiba nataba mamangda press club ta to mo hor khra yauzagre atu dai da thengbagi chainara pasida yamna thamoi sokpasu yawba khoi da ko hadi theng ba haise thoina theng madi amta natte dana ma ke shim bada na traga traffic ta na traga kinoma laibida aduda khara nuai da ba yawgi ado khamde ngasi gi mohara je yamna positive oiba energy wa phange mayam dagi ahan dagi su mayam ngama dagi su do
ꯆꯩꯕꯗꯤ ꯅꯠꯇꯦ ꯁꯦ ꯑꯩꯈꯣꯏꯗ ꯀꯩꯅꯣꯅꯦ ꯅꯣꯂꯦꯖꯅꯦ ꯆꯩꯕ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯥꯎꯔꯒ ꯆꯩꯕ ꯑꯃꯒ ꯅꯨꯡꯁꯤꯅ ꯆꯩꯕꯒ ꯈꯦꯠꯅꯩꯀꯣ ꯁꯤꯒꯤ ꯈꯦꯠꯅꯕꯁꯦ ꯉꯁꯤ ꯈꯪꯉꯦ ꯑꯗꯨꯅ ꯐꯤल्मꯁꯦ ꯁꯟꯖꯤꯠ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯠꯅꯤꯅ ꯈꯜꯂꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕꯁꯨ ꯑꯣꯏꯕꯤꯁꯅꯨ ꯑꯗꯨꯒ ꯗꯥꯎꯖꯤꯠꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯐꯤल्मꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯀꯤ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯑꯗꯨꯒꯤ ꯑꯀꯤꯕ ꯃꯔꯛꯇꯨꯗ ꯋꯥꯟ ꯑꯣꯐ ꯗꯦꯝꯅꯦ ꯍꯥꯏꯗꯤ ꯐꯤल्मꯁꯦ ꯃꯇꯝ ꯀꯨꯏꯅ ꯂꯦꯞꯄꯨꯔ ꯃꯇꯨꯡꯗ ꯗꯌꯥꯒ ꯁꯟꯖꯤꯠꯀ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗ ꯂꯥꯛꯑꯒ ꯃꯦꯗꯥꯝꯒꯤ ꯐꯤꯖꯤꯒꯤ ꯍꯥꯏꯕ ꯂꯥꯛꯄꯁꯤꯗ ꯑꯩꯅ ꯌꯥꯝ ꯀꯤꯅ ꯋꯥꯔꯤꯗꯤ ꯃꯌꯥꯝꯅ ꯄꯥꯝꯅ ꯂꯣꯏ ꯇꯥꯟꯅꯕꯀꯣ ꯑꯗꯨꯒ ꯑꯣꯗꯤꯌꯟꯁꯀꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯃꯦꯟꯁꯦ ꯑꯩꯈꯣꯏꯅ ꯋꯥꯔꯤꯗ ꯂꯩꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯣ ꯌꯧꯕ ꯉꯝꯃꯣꯏꯗ꯭ꯔꯥ ꯅꯣꯏ ꯐꯤल्मꯅ ꯍꯦꯛꯇ ꯌꯧꯔꯛꯑꯣꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯗꯨꯝ ꯀꯃꯦꯟꯇ ꯑꯗꯨꯝ ꯑꯩꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯈꯔ ꯑꯦꯛꯇꯤꯚ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯎꯕ ꯑꯦꯅꯤ ꯁ꯭ꯇꯣꯔꯤ ꯂꯥꯏꯟ ꯃꯦꯗꯥꯝꯒꯤ ꯐꯤꯖꯤꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯑꯩꯅ ꯊꯥꯒꯠꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯌꯧꯔꯣꯏ ꯍꯦꯛꯇ ꯍꯥꯏꯕꯁꯦ ꯃꯁꯤꯁꯦ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯣ ꯌꯧꯅꯕ ꯑꯝꯇ ꯍꯣꯠꯅꯃꯤꯟꯅꯁꯦ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯦꯕꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯍꯣꯏ ꯐꯤल्मꯒ ꯑꯗꯒꯤ ꯑꯣꯗꯤꯑꯣꯒ ꯂꯥꯛꯄꯗꯗꯤ ꯌꯥꯝ ꯈꯦꯠꯅꯕ ꯂꯩꯒꯅꯤꯀꯣ ꯑꯗꯨꯒꯤ ꯈꯦꯠꯅꯕꯗꯨꯁꯨ ꯍꯥꯏꯗꯤ ꯑꯣꯗꯤꯌꯟꯁꯁꯤꯡꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯐꯝ ꯊꯣꯛꯑꯦ ꯕꯤꯀꯣꯁ ꯍꯧꯖꯤꯛꯇꯤ ꯑꯣꯗꯤꯌꯟꯁꯁꯤꯡꯁꯨ ꯌꯥꯝꯅ ꯍꯩꯔꯦ ꯌꯦꯡꯕ ꯁ꯭ꯇꯣꯔꯤꯗ ꯊꯣꯛꯂꯛꯑꯦꯅ ꯁ꯭ꯇꯣꯔꯤꯒꯤ ꯕꯔ ꯅꯝꯁꯟꯕꯗꯣ ꯌꯥꯗꯕ ꯃꯇꯥꯡ ꯌꯥꯎꯔꯛꯑꯦꯕ ꯐꯤल्मꯗꯅꯤꯅ ꯑꯗꯨꯅ ꯑꯦꯚ꯭ꯔꯤ ꯑꯣꯗꯤꯌꯟꯁꯁꯦ ꯑꯗꯨꯝ ꯂꯣꯏꯅ ꯀ꯭ꯔꯤꯇꯤꯛ ꯑꯣꯏꯔꯛꯄ ꯍꯧꯖꯤꯛꯁꯦ ꯑꯗꯨꯗꯨꯅ ꯀꯩꯅꯣꯝꯃ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯕꯗꯅꯤ ꯈꯪꯗꯦ ꯗꯥꯏꯂꯣꯛꯇꯅꯤ ꯈꯪꯗे ꯃꯦꯀꯞꯇꯅꯤ ꯈꯪꯗꯦ ꯏꯚꯟ ꯃꯣꯏꯅ ꯏꯃꯦꯖꯤꯅꯦꯁꯟꯗ ꯂꯩꯔꯤꯕ ꯁ꯭ꯄꯣꯔꯠ ꯑꯣꯔ ꯏꯃꯦꯖꯤꯅꯦꯁꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇꯣ ꯆꯥꯅꯔꯛꯇꯕꯗ ꯃꯣꯏꯅ ꯑꯃꯨꯛ ꯉꯥꯡꯉꯛꯄ ꯈꯣꯠꯂꯛꯄ ꯇꯧꯕꯁꯦ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯁꯟꯖꯤꯠ ꯍꯣꯏ ꯗꯌꯥꯗ ꯁꯥꯕ ꯐꯤल्मꯗ ꯅꯝꯕꯗ ꯅꯪ ꯐꯖꯅ ꯃꯦꯀꯞꯃꯦꯟ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯀꯣꯁꯇ꯭ꯌꯨꯝ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯂꯣꯀꯦꯁꯟ ꯍꯥꯟꯅ ꯐꯖꯅ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯐꯤꯛꯁ ꯇꯧꯕꯤꯌꯨ ꯅꯠꯇꯕ ꯑꯥꯔꯇꯤस्टꯁꯦ ꯊꯥꯡꯉꯒ ꯀꯦꯁꯜꯂ ꯎꯠꯊꯔꯒ ꯑꯁꯤ ꯂꯣꯀꯦꯁꯟꯁꯦ ꯌꯥꯗꯦꯅ ꯀꯣꯏꯊꯥꯡ ꯆꯠꯄꯗꯣ ꯇꯧꯕꯤꯒꯅꯣꯅ ꯑꯗꯨꯅ ꯐꯤल्मꯒꯤ ꯇꯔꯝꯗ ꯍꯥꯏꯇꯥꯔꯒꯗꯤ ꯔꯦꯒꯤꯁꯦ ꯁꯤ ꯍꯥꯟꯅ ꯆꯠꯊꯕꯤꯌꯣꯕ ꯐꯤल्मꯁꯦ ꯅꯝꯗ꯭ꯔꯤꯉꯩꯗ ꯔꯦꯒꯤ ꯇꯧꯕ ꯂꯣꯏꯔꯒ ꯂꯣꯏꯅ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯣꯀꯦ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯇꯝ ꯆꯥꯅ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯑꯗꯨ ꯐꯖꯅ ꯑꯗꯨꯝ ꯅꯝꯃꯤꯟꯅꯁꯦ ꯊꯦꯡꯛ ꯌꯨ ꯁꯤ ꯍꯥꯏꯔ ꯁꯟꯖꯤꯠ ꯍꯧꯖꯤꯛꯀꯤꯗꯨꯗ ꯁꯣꯃꯥꯅ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯁ꯭ꯇꯦꯠꯃꯦꯟꯇꯣ ꯑꯩꯅ ꯀꯩꯅꯣ ꯅꯨꯡꯁꯤꯕꯒꯤ ꯅꯨꯡꯁꯤꯃꯟꯕꯁꯤꯅ ꯃꯗꯣ ꯑꯍꯟꯗꯣ ꯑꯕꯣꯛ ꯍꯥꯏꯒꯗ꯭ꯔꯥ ꯆꯍꯤ 90 ꯃꯌꯥ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯆꯩꯁꯨ ꯄꯥꯏꯔ ꯂꯩ ꯑꯩ ꯈꯜꯂꯦ ꯃꯥꯅ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯋꯥꯔꯤ ꯇꯥꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯣꯏꯔꯝꯕ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯑꯍꯟꯕꯧ ꯉꯥꯎꯗ ꯂꯥꯛꯄꯁꯨ ꯑꯩ ꯈꯜꯂꯦ ꯑꯗꯨꯅ ꯋꯥꯔꯤ ꯇꯥꯈꯤꯕꯗꯨꯒꯤ ꯑꯥꯔꯇꯤꯁ ꯂꯩꯔꯛꯄꯁꯤꯗ ꯑꯩꯉꯣꯟꯗ ꯑꯩꯅ ꯑꯗꯨꯝ ꯃꯦꯗꯤꯌꯥꯒꯤ ꯄꯥꯎ ꯈꯔ ꯍꯥꯞꯄꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦꯕ ꯑꯩ ꯃꯤꯡꯗꯤ ꯄꯜꯂꯔꯣꯏꯒꯦ ꯑꯥꯔꯇꯤꯁ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯩ ꯑꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯗ ꯅꯪꯅ ꯄꯥꯎ ꯍꯥꯞꯈꯤꯕꯗꯨꯗ ꯑꯗꯨꯒꯤ ꯑꯥꯔꯇꯤꯁꯇꯨꯒꯤ ꯃꯤꯡꯗꯣ ꯑꯗꯨꯅ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯗꯤ ꯗꯤꯔꯦꯛꯇꯔꯒꯤ ꯑꯗꯨꯒ ꯀꯩꯅꯣꯒꯤꯅꯦꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯗꯨꯃꯛ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯇ꯭ꯔꯦꯟꯁꯦ ꯗꯥꯎꯖꯤꯠꯅꯁꯨ ꯍꯥꯏꯕꯤꯈꯤꯕꯗꯣ ꯑꯗꯨꯅ ꯅꯍꯥꯟꯋꯥꯏꯒꯤ ꯄꯅꯝ ꯅꯝꯕꯗꯨꯒꯤꯗꯨ ꯄꯥꯝꯃꯤ ꯀꯥꯏꯅ ꯗꯥꯎꯖꯤꯠ ꯀꯩꯒꯁꯨ ꯌꯥꯝ ꯇꯣꯏꯅ ꯐ꯭ꯔꯤꯀ꯭ꯋꯦꯟꯂꯤ ꯇꯣꯛ ꯀꯥꯟꯁꯨ ꯍꯥꯏ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯕꯣꯛꯁꯤꯗꯤ ꯑꯅꯝꯕꯅ ꯌꯨꯇꯨꯕꯀꯤ ꯋꯥꯔꯤꯁꯤ ꯉꯁꯤ ꯍꯦꯛ ꯊꯥꯒꯠꯄꯒ ꯅꯣꯡꯉꯥꯟꯕꯒ 2 lakhs ꯑꯗꯨꯒ 3 lakhs ꯌꯦꯡꯉꯝꯕ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯃꯕꯨꯛ ꯆꯦꯟꯖ ꯇꯧꯔꯤ ꯑꯗꯨꯅ ꯃꯕꯨꯛ ꯆꯦꯟꯖ ꯇꯧꯕꯅꯤꯅ ꯗꯤꯔꯦꯛꯇꯔ ꯑꯗꯨꯒ ꯁ꯭ꯇꯣꯔꯤ ꯔꯥꯏꯇꯔꯁꯤꯡꯅꯁꯨ ꯑꯗꯨꯅ ꯃꯗꯨꯒꯤ ꯈꯟꯅ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯁꯣꯏꯗꯅꯃꯛꯀꯤ ꯃꯅꯤꯄꯨꯔ ꯐꯖꯕ ꯐꯤꯂꯝꯁꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯏꯟꯗꯁꯇ꯭ꯔꯤꯗ ꯍꯥꯏꯗꯤ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯁꯤꯗ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯑꯁꯤ ꯌꯥꯝꯅ ꯃꯥꯡꯖꯤꯜ ꯊꯥꯕ ꯑꯗꯨꯒ ꯅꯣꯔꯠ ꯏꯁꯀꯤ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜꯁꯤꯡꯁꯨ ꯂꯥꯛꯏ ꯑꯗꯨꯅ ꯃꯈꯥ ꯇꯥꯅꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯗꯌꯥꯅꯟꯗ ꯂꯩꯁꯪꯊꯦꯝ ꯂꯩꯈꯠꯄꯤꯔꯛꯀꯅꯤ ꯎꯄꯥꯝꯕ ꯊꯝꯕꯤꯒꯅꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯗꯦꯁꯇ ꯅꯤꯡꯁꯤꯡꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯕꯨ ꯑꯍꯥꯟꯕꯗꯤ ꯀꯧꯅꯅ ꯈꯨꯔꯨꯝꯖꯔꯤ ꯇꯁꯦꯡꯅ ꯌꯥꯏꯐ ꯊꯧꯔꯤ ꯊꯧꯔꯝ ꯂꯥꯛꯄꯗ ꯋꯥ ꯉꯥꯡꯍꯟꯕꯁꯦ ꯑꯩ ꯌꯥꯝ ꯀꯤꯖꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯁꯟꯖꯤꯠꯅ ꯋꯥꯍꯩ ꯈꯔ ꯐꯣꯡꯗꯣꯛ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯐꯣꯡꯗꯣꯛꯆꯕꯅꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯑꯩꯁꯨ ꯌꯥꯝꯅ ꯅꯧꯖꯔꯤꯕ ꯑꯥꯔꯇꯤꯁ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯦꯜ ꯑꯣꯏꯅ ꯀꯨꯝꯃꯦ ꯍꯥꯏꯗꯅ ꯂꯦꯞꯊꯣꯛꯅ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯐꯤꯂꯝ ꯑꯃ ꯇꯧꯃꯤꯟꯅꯕ ꯃꯇꯝꯗ ꯑꯩꯅ ꯀꯅꯥꯅ ꯍꯦꯜꯂꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯒꯤ ꯅꯨꯡꯁꯤꯕꯅꯤ ꯅꯨꯡꯁꯤꯃꯟꯕꯒꯤ ꯑꯩ ꯏꯁꯥꯅꯁꯨ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯖꯕꯅꯤ ꯑꯗꯨ ꯆꯦꯜꯂꯤꯕ ꯃꯌꯥꯝꯗꯣ ꯆꯞ ꯃꯥꯟꯅꯅ ꯑꯥꯔꯇꯤꯁ ꯈꯨꯗꯤꯡꯃꯛꯅ ꯆꯦꯟꯃꯤꯟꯅꯔꯒ ꯑꯩ ꯑꯣꯖꯥꯗꯁꯨ ꯍꯥꯏꯔꯝꯃꯤꯅꯤ ꯉꯁꯥꯏ ꯑꯣꯖꯥ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯥꯔꯇꯤꯁ ꯈꯨꯗꯤꯡꯃꯛꯁꯦ ꯑꯃꯨꯛꯇꯪ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯒꯤ ꯑꯋꯥꯕꯁꯤ ꯁꯣꯏꯗꯅ ꯈꯪꯒꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯇꯤꯡ ꯑꯩꯈꯣꯏꯅ ꯄꯥꯈꯤꯕ ꯃꯇꯝꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯃꯅ ꯗꯤꯔꯦꯛꯇꯔ ꯑꯃꯅ ꯅꯣꯡꯃꯗ ꯁꯤꯟ 3 नत्रगा 2 नत्रगा 4 नमसे हाइबा मतमदा सुमतगी सिल अमखक नमगा हलपसु मयाम यावेबा
सिगुम्बसे प्रोड्यूसर मन कयम वागे हाबदो आई सामक थेंगनजरे हायतारे अदुना आर्टिस्टसिंगसु थावाय यौजबा इसानबो फिल्म से पामतागदि अमुमुसु प्रोड्यूसर ओबियो आर्टिस्टिंग यावाबसे अमतन प्रोड्यूसर सिंग यावाबसे अमतन खंबियो न सोइना हाजगे अदुगा अखोगी संजित के कनाने हेली हरिबो फिल्म से मपुंग फाना बेदमता अखोगी अनोबा आर्टिस्ट में अमसु यावरी अदगी सीनियर आर्टिस्ट में अमसु यावरी खग रेस्पेक्ट थोरगा हायतारेको अखोगी अनोबा अखोगी फिल्म मैम चब मतमदा आइसु मैम मदी यावरे मैम नि थेंगनरे अदुगा अखोगी अनोबा सिंसे लैबा हानगे सीनियर आर्टिस्ट सिंगसिदा थोंगोइदबा अखोई अनोबा सिने हेना लुमने मोइने हेना फावे बियो खलोन खनबसी अदुकी मतेक थेने अदुगा मसिबा मसि तोबिगनु आई सामसु तौजु तौजरो अदुगा तौगेनसु खनिबसु लैते अदुना अनोबा अखोगी थोपिबा आर्टिस्टसिंगसु लैबा सीनियर आर्टिस्टसिंगबु यामना लुना मतम चा चाना अखोगी शेड्यूल सिंगा पिबा अखोइना ओइना ngaइबा सीनियर आर्टिस्ट ना ngaइबगी महता मसि सिमसु तोबियो अदुना आई हाइजगे अदुगा अखोगी कनाने हेलि हारिबा फिल्म मसि तसिंगना वारी सिमे यामना पामना तानखिबा वारी मोइबनिना आइसु तसिंगना तोमतमना आइना मेला मोइना साकुमतमदा कितंग पाकचबसु दम भावे हाइतारे अदं हानगे सलाइ कैकदो तोरकनु को हाइबसु मयाम यावे अदो अमरोमदा कैरेक्टर से सेल्स तो पिबिरपसे याम पामे अदगी अंगोंदा सलाइ कैरेक्टर से मानबा स्टोरी खर लाए समाना साबिउना सानगिबा कैरेक्टर को चमाने अदो आई कितंग खलखिगेने हाय आई अयावदि लौजदेबो मरमदि आइना तोगिबा एक्टिंग को चमानबा मु अमरदुम लक्ष्य तागदि आई से मादुम लेगरनेबा अदन आई अंगावबरसु आई अंगावब सागे अदगी अतोपा याम लाइरबा बुसारसु अमबरसु आई खुदिमक तोलेबा अदगी मरोइना एंगोदा याम मयामना वायरल सपाय तारे आई से नुपी नि लो मैसा नबिसि यामना तौये फिल्मदा आई से नुपी नि लो मसे याम पक्सैना हारगा कय फिल्म जिगी शेड्यूल लाफमदन नुपी नि लो मै शेड्यूल जिंगा त याम लक्ष्य पाय तारे जो लक्ष्य पाय तारे सी वइ कुंगिदरा नै से खललेबा आई वाइदम तंग आई ताजगी के आई पंजे कनो तौजगी के यंगजगी के दुगा आई कनो दो यानी दम सिनसे कोचिन हारगा आई का ये थोड़े से दुंखरा तवे आई तो चमा द कैरेक्टर से पामजदा बाइता आर्टिस्ट कुदी आर्टिस्ट रगदी कैरेक्टर कुदी मसे लोइम चुसन नबो बना बसे तसिना पामजे अदुना डायरेक्टर सिंगसु एमोद कास्ट पिबिर मतमदा असि सिमदि मोदा चाना बनी असि सिमदि चाना रोइ दुमदि हाइ खंदो पिदबदा हाइतारे कैरेक्टर खुदी मसे चाना गनी मान तवदि गमनी हाबे पोचदा कनो पिबिरो दुगा आई सामनसु कैरेक्टर खुदी मतो आइना फजना यंगजरागा सोयना ngमनबा पिबा स्क्रिप्ट ना डिमांड तोइबा कैरेक्टर दो मदुमक आई ngमनबा होनजगे हेदन आई मियाम दा जो वलना फिल्म से माइ पाबलिसी आई Yanulai Suzuki 360 Musikan Manipura social media ki adugumba Facebook page sama lebeba Suzuki 360 Music live tabiri asige yapa thori torom mangang films ki banner makhala Himabati na puthokpa aduga hai sanjina direction bihida basumba kanani helena mithonba professor film asige director hoina wakto bikadarba hai sanjina ngasi thom asige losilapana politics aduga market boom losilapana tambi Palicari ai se kainom ta singdok sa hogena ai bolok theng so ina losilagena kan tok jamani ai ngon ngasi yam challenging oi base adum seng ha ge soma se soma ngan na ko bunga mami se ai ngon ngarang mo ta so khanari ne ga soma ngan na ko bunga mami se ying da ni paisa phane ba sen oja ka sai ha ba to ai yam su yam dra su ai gi lau khar lai ja du yon tho swa ding khol lai ge tok jo adu gi do nak soma ngan na ko bunga ma ga di nang ing khol ai lai ge adu ngasi ma lak su ying biram ba ya yar ga di paisa do no pur lak piro lai mi ne si aduga yam nungai jari ding ngasi yaubi riba artist sing aina aham ba saw na ngang ge sing do kano to biranu waru biranu adu ahan bagi kulang phang ne na khan biyo matung da de da ngang jaro yam nusin hai jage adu soma je ngon sawbing be adu sawbing soma na ngan lak pi be yam nungai jai adu mayam punna kano to minasi yam harau harau na mai pa na bagi tamata kana ni heli ha se aina director mo jara so mayam na punna thoyong na khona mina dragadi ai mapang yam thoi aduna ai mapang kalan mai se film se diaw bi gadar ba artist sing khudimaki
ꯃꯇꯦꯡꯗꯨꯅꯅꯦ ꯑꯩꯅ ꯃꯄꯥꯡꯒꯜ ꯀꯟꯖꯒꯗꯧꯔꯤꯕꯁꯦ ꯑꯗꯨꯅ ꯑꯣꯖꯥ ꯁꯨꯖꯥꯇꯅ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕꯗꯣ ꯋꯥꯔꯤ ꯃꯨꯟꯅꯩ ꯍꯥꯏꯕꯗꯣ ꯑꯗꯣ ꯁꯤꯁꯦ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯑꯃꯈꯛ ꯇꯧꯖꯔꯨꯔꯦ ꯑꯗ ꯑꯩꯁꯨ ꯃꯨꯟꯅꯕꯗꯣ ꯌꯥꯎꯖꯔꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯣꯖꯥ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯨꯒꯤ ꯑꯩꯁꯦ ꯗꯤꯔꯦꯛꯇꯔ ꯅꯠꯇ꯭ꯔꯦꯅ ꯍꯥꯏꯅꯦꯗ ꯌꯥꯝ ꯄꯥꯛꯇꯕ ꯗꯤꯔꯦꯛꯇꯔꯗꯨ ꯑꯣꯏꯗꯅꯕꯒꯤꯗꯃꯛ ꯑꯄꯥꯝꯕ ꯗꯤꯔꯦꯛꯇꯔ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛ ꯑꯗꯨꯒꯤꯗꯨꯃ ꯑꯩ ꯇꯣꯛꯆꯔꯒꯦ ngasi laki ko dong jaba lokjaraga aduda munaru bodo ai toksu toksagre numite daga ai kaima hajadre tumin laijare aduna siguma wari munabagi thabak sidde ai ngasi daga ngasi yaba numisi dagi sugya ubi hazaro rai wafam ji thamjari aduna ngasi gi yaiba thoni thorma sida lengbi rakliba oja aikola daisa lengbi no ba leksin bina ba hajaro bada hara ora bi oja sujanganda adagi ai gi oja oji babu loina na tamubrata loina na artist kudimak penen media kudimak pu mangang films ki maike degi thaga chabo phongdok chari abo phamji thamjaraga tesi jari thank you punamu kurumjai aduga igoi group photo amta kapose kase premium do kakapira aduga igoi cinema to